Ngasi amuk mayamgidamakta pujarakliba maringgi phungga wari asigi mamingdi mi Kante. Hauzik mayam punna wari asi amuk taminarasi. Thaina mamangaida pakhang amana khulalnabadagi laisabi ama luhongduna laukhirami. Khul ani adudi lapnakibana nupi adugi irigi maramda munna khangduduna luhongkhirami. Makhoi anina luhongkraba tha kharanigi matungdadi nupi adugi masa adu nongmagi kangsilaki. Magi nupi adugi masa adu nakraba male haina mana fana kanna irat puja tawduna layengki. Nupa aduna magi nupigi anaba adu fana kanna layengzarabasu masa kangsilakpa adudi phaba kauba naikhide. Maiba ahiba kayana layengzarabasu anaba adugi layeng adu karino haiba khangba ngamnaramde. Anabi aduda hanglurabasu magi anaba adu nafamsu khangba ngamlamde. Masa adudi nongmagi soksilaklabada magi nupa adu wakhan yamna nungaikhidaba loinana nupi adu nabagi paw adu mapamda tenkhirami. Macha nupi nabagi paw adu hek phangkhibada khudakta mabung mopaduna nupi dugi mayumda lakhi. Macha nupigi mayum yauraduna macha adugi fibam adu ukhibada mama mabung amasung maupa makhoigi wakhalda yamna nungaikiramde. Macha nupigi manakta mamana janglaktuna magi anaba layong hangkhibada macha nupiduna kadaidasu anaba phaude haida khumlakhirami. Madu tarabada macha nupina nakriba layong adu mamutana khangba ngamlabada maya nupada haikhirami. Ibungo mahak asi aikhoida puraga layeng lurage natrabadi masa kangsilakpa asi ngamlaroi. Manemboki wa adu tarabada mahak nasu hairakhi inempo naya aisu aiba maibasing kaya irat puja tawjarabani. Adubu maibasing nasu magi nariba layong asidi maiba kana amantanasu khangba ngamdre. Inembokna khangbiba mong leirabadi layeng biruro. Maya nupaga yanakiba matung inna macha nupi adu puraduna mama macha mayamdu makhoigi khuntamna lakhirami. Makhoigi khundu pothana yaurakhi. Macha nupi adu yum hek yaukhibada makhoigi hainajabi chinjak adu yamna thuna thorangki. Mama na khangki madudi macha nupi sina nariba layong asidi aram khorangba khangbadagi masadu kangsilakpa oiramle. Makoina irina hainajabi chinjak haibadi huyansa adu oiramki. Makoigi khul adugi miyoising adudi makoigi chinjak manadaba miyoisinggi khul oiramki. Huyar hairiba chinjak asi chabadagi makoi mayam asibu atai khunjasingdagi lapna lahenkiduna mamangaidagi hauna charau maurona khidrabani. Asigumlaba irigi khunda nupa asina wakhal munna tawdana khangludana makhoigi nupi asi laurubani. Mamana macha dubigidamakta mayang yamna kangle haiduna huian hairiba sa asi mabung mopasibu thorang tawhankhibana anabi nupi adu mapung fana pena pijaba haurakhi. Numit kharanigi matungdadi anabi nupi adugi masadu nongmagi phagalaktana noirakle. Nongmagi numita magi nupigi anabadu karam tawrabage haina yengba lakhi. Magi nupigi hainabi chinjak adubu mapung phana charabanina magi masadu yamna pharambadu urubada nupa aduna kayada haraujaramki. Makhoi mayamdu anaba phakhibada yamna nungaina wari watai saraba matungda sakhiba yagadra haiduna manempoki mafamda haijikibada Manembok nasu yaramki. Adudagidi maya nupa adu numit humni leiraga anabi adu abuk haurakpa hauraktabagi paw adu makhoida hainabagidamak wa haihauki. Anaba pharabi nupi aduga nupa aduga matei manau makhoigi khullomda halakle makhoigi mayumda wakhal yam nungaina yaurakhi. Magi anaba phare haiba paudu maibasing sutarabada kayada haraujamki. Mayum yaukhiba numit humni hek yaurabada anaba adugi mawong adu manipokki mafamda khanghanaba lau hairakhiba matung ina nupa adu paw khanghanabagi damakta
ꯃꯅꯦꯝꯕꯣꯛ ꯈꯣꯏꯔꯣꯝꯒꯤ ꯈꯨꯜ ꯆꯠꯅꯕ ꯊꯧꯔꯥꯡꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯨꯅꯕ ꯄꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯍꯟꯈꯤ꯫ ꯃꯤ ꯀꯟꯇꯦ ꯍꯥꯏꯔꯤꯕ ꯏꯔꯤꯒꯤ ꯖꯥꯠꯀꯤ ꯅꯤꯉꯣꯜ ꯃꯃꯥ ꯑꯗꯨꯅ ꯃꯌꯥꯅꯨꯄꯥ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯈꯤꯅꯕ ꯍꯨꯏꯌꯥꯔ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯀꯪꯍꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯃꯌꯥꯅꯨꯄꯥꯗꯨ ꯃꯅꯦꯝꯕꯣꯛ ꯈꯣꯏꯔꯣꯝꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯂꯔꯕꯗ ꯃꯅꯦꯝꯄꯣꯛ ꯃꯕꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯌꯥꯅꯨꯄꯥꯗꯨ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯟꯈꯤꯔꯝꯃꯤ꯫ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯨꯏꯌꯥꯔ ꯍꯥꯏꯔꯤꯕ ꯁꯥ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯍꯣꯡꯉꯨ ꯂꯥꯅ ꯐꯖꯅ ꯌꯣꯝꯗꯨꯅ ꯊꯧꯔꯥꯡꯈꯤ꯫ ꯃꯌꯥꯅꯨꯄꯥꯗꯨ ꯆꯠꯂꯝꯗꯥꯏꯗ ꯃꯌꯣꯝ ꯑꯗꯨ ꯄꯨꯈꯣꯞ ꯃꯗꯨ ꯏꯆꯥꯅꯨꯄꯤꯗ ꯅꯪꯅ ꯌꯧꯈꯤꯕꯒ ꯁꯤꯟꯅꯧ꯫ ꯑꯗꯨꯒ ꯅꯍꯥꯛ ꯂꯃꯈꯥꯡꯗ ꯃꯌꯣꯝ ꯑꯁꯤ ꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗꯦ ꯇꯧꯍꯩꯗꯦꯀꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯃꯌꯣꯝ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯦꯡꯅꯤꯡ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯗꯤ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯇꯧꯅꯤꯡꯕ, ꯇꯧꯍꯩꯗꯦ ꯍꯥꯏꯔꯒ ꯄꯥꯡꯊꯣꯛꯅꯤꯡꯕ, ꯐꯠꯇꯦ ꯍꯥꯏꯔꯒ ꯈꯣꯏꯗꯥꯅꯤꯡꯕ, ꯆꯥꯍꯩꯗꯦ ꯍꯥꯏꯔꯒ ꯆꯥꯅꯤꯡꯕ ꯑꯁꯤꯒꯨꯝꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯅꯦꯝꯕꯣꯛꯅ ꯌꯦꯡꯍꯩꯗꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯏ ꯃꯀꯥ ꯑꯃ ꯊꯗꯠꯂꯗꯨꯅ ꯃꯈꯣꯡꯅ ꯍꯣꯡꯉꯨ ꯂꯥꯗꯨꯗ ꯌꯣꯝꯁꯤꯟꯈꯤꯕ ꯃꯌꯣꯝ ꯑꯗꯨ ꯊꯤꯟꯗꯠꯂꯒ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯌꯦꯡꯍꯩꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯌꯣꯝ ꯑꯗꯨꯗꯤ ꯑꯇꯩ ꯑꯣꯏꯔꯝꯈꯤꯗꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯇꯧꯍꯩꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯈꯤ꯫ ꯄꯣꯠ ꯑꯗꯨꯗꯤ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯇꯧꯍꯩꯗ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯔꯤꯒꯤ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯆꯤꯟꯖꯥꯛ ꯍꯨꯏꯌꯥꯔ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯣꯝ ꯑꯗꯨ ꯃꯥꯅ ꯊꯗꯠꯈꯤꯕꯒꯤ ꯃꯈꯨꯜ ꯑꯗꯨ ꯈꯪꯍꯟꯗꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯨꯔꯒ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯇꯨꯅ ꯃꯌꯣꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯅ ꯄꯤꯔꯛꯄꯅꯤ, ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯦ, ꯑꯩꯕꯨ ꯌꯦꯡꯒꯅꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯈꯪꯉꯤ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯃꯌꯣꯝ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯍꯟꯕ ꯌꯥꯗ꯭ꯔꯕ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯚꯥꯞ ꯇꯥꯈꯤꯗꯨꯅ ꯃꯌꯣꯝꯗꯨ ꯏꯃꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯕꯒꯦ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ, ꯃꯍꯥꯛ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯔꯦ, ꯉꯟꯇꯥꯅ ꯇꯨꯝꯂꯒꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯈꯛꯇ ꯂꯩꯕ ꯃꯔꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗꯨ ꯃꯇꯝ ꯆꯪꯉꯝꯗꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯇꯨꯞ ꯑꯀꯪꯕ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯐꯨꯡꯒꯥꯗ ꯃꯩ ꯒ꯭ꯔꯪ ꯒ꯭ꯔꯪ ꯊꯥꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯇꯨꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯇꯨꯝꯅꯕ ꯑꯣꯏꯔꯝꯈꯤꯗꯦ, ꯃꯍꯥꯛꯅ ꯇꯨꯝꯁꯤꯟꯅꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯌꯦꯡꯅꯕꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯃꯨꯡ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯇꯨꯝꯊꯈꯤꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯀꯟꯅ ꯅꯥꯈꯣꯛꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯂꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯀꯟꯅ ꯅꯥꯈꯣꯛꯄ ꯍꯧꯔꯛꯄꯗ ꯑꯆꯨꯝꯕꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯈꯟꯗꯨꯅ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯃꯌꯣꯝꯗꯨ ꯂꯧꯊꯣꯔꯛꯂꯦ꯫ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯣꯛꯂꯒ ꯃꯩꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯧꯔꯗꯨꯅ ꯃꯥꯅ ꯆꯥꯁꯤꯟꯈꯤ꯫ ꯍꯦꯛ ꯆꯥꯁꯤꯟꯈꯤꯕꯒ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯈꯤꯗꯨꯅ ꯃꯁꯥꯁꯤꯡꯗ ꯃꯇꯨꯁꯤꯡ ꯑꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯃꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯅꯠꯇ꯭ꯔꯦ, ꯁꯥ ꯑꯣꯏꯔꯕꯣꯏꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯅ ꯄꯤꯔꯛꯄ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯉꯤꯌꯥꯎ ꯍꯥꯏꯅ ꯀꯟꯅ ꯈꯣꯡꯂꯒ ꯃꯋꯥ ꯑꯗꯨꯕꯨ ꯆꯥꯒꯗꯕꯒꯤꯗꯃꯛ ꯆꯣꯡꯁꯤꯜꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯪꯁꯤꯟꯅꯗꯗꯨꯅ ꯍꯦꯛ ꯌꯥꯑꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗ ꯍꯧꯈꯤꯕ ꯃꯇꯨꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ, ꯑꯩ ꯇꯨꯝꯅꯤꯡꯂꯗꯨꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ
ꯆꯪꯉꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯧꯔꯨꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯇꯨꯝꯊꯈ꯭ꯔꯕ ꯇꯥꯟꯖꯥꯗꯨꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯦꯞ ꯃꯊꯛꯇꯒꯤ ꯌꯣꯠꯀꯤ ꯉꯥꯔꯦꯡꯆꯩ ꯃꯆꯤꯜ ꯑꯇꯨꯝꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯍꯧꯒꯠꯂꯝꯕ ꯃꯩꯗꯨꯗ ꯉꯥꯛꯁꯪ ꯉꯥꯡꯅ ꯏꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯦꯡꯁꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ, ꯅꯥꯔꯝꯕꯗꯨꯁꯨ ꯐꯈ꯭ꯔꯕꯗꯤ? ꯑꯁꯨꯝꯅ ꯍꯪꯈꯤꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤ, ꯑꯩꯁꯨ ꯉꯔꯥꯡ ꯃꯃꯥꯈꯣꯏ ꯌꯨꯝꯗꯒꯤ ꯊꯨꯡꯂꯕꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯟꯈꯤꯕꯅ ꯉꯟꯇꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯇꯨꯝꯈꯤꯗꯨꯅ ꯑꯌꯨꯛ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯗꯤ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯪꯗꯦ, ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯀꯔꯝꯗꯤ ꯇꯧꯒꯅꯤ? ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯃꯥꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯈꯣꯏꯗ ꯄꯥꯎꯃꯤ ꯃꯤ ꯈꯔ ꯃꯇꯝ ꯈꯔ ꯉꯜꯂꯤꯉꯩꯁꯤꯗ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯌꯧꯔꯛꯄ ꯅꯪꯂꯣꯏ꯫ ꯈꯨꯟꯖꯥꯒꯤ ꯃꯤꯁꯤꯡꯅ ꯑꯁꯤꯕ ꯏꯃꯨꯡꯗ ꯃꯍꯩ ꯂꯥꯛꯅꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯛ ꯌꯦꯟ ꯑꯁꯤꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯥꯡꯂꯒ ꯃꯪ ꯑꯃ ꯇꯧꯅꯕ ꯃꯤ ꯊꯥꯈ꯭ꯔꯦ꯫ ꯖꯥꯇꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯪ ꯑꯍꯟꯕ ꯇꯧꯕ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯆꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯪ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯁꯤꯕꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯈꯣꯏ ꯌꯧꯔꯛꯇ꯭ꯔꯤꯕ ꯃꯔꯝꯅ ꯄꯣꯠꯂꯣꯏꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯝꯂꯣꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥꯈꯣꯏ ꯑꯗꯨ ꯊꯨꯡꯂꯝꯈꯤꯔꯝꯃꯤ꯫ ꯋꯥꯅ ꯂꯝꯁꯥꯡ ꯂꯥꯛꯂꯕ ꯃꯃꯥ ꯃꯕꯨꯡꯁꯤꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯀꯌꯥꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯈ꯭ꯔꯕꯅꯤꯅ ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠꯂꯣꯏ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯀꯨ ꯄꯣꯂꯥꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯖꯈꯤ, ꯂꯥꯛꯄꯤꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯕꯤꯔꯝꯂꯒꯅꯤ꯫ ꯃꯌꯥꯝ ꯄꯣꯊꯥꯕꯤꯍꯧꯔꯣ, ꯑꯁꯤꯕ ꯄꯣꯠꯂꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯑꯁꯤꯕꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯪ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯪ ꯌꯧꯔꯛꯂꯕꯗ ꯃꯪꯒꯤ ꯃꯅꯨꯡ ꯆꯪꯒꯗꯕ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯆꯦꯟꯆꯥ, ꯏꯕꯥꯏꯆꯥ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯪ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯕꯤꯈ꯭ꯔꯣ꯫ ꯑꯁꯤꯕꯗꯨ ꯑꯩꯅ ꯂꯥꯟꯁꯤꯟꯖꯔꯛꯂꯒꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯅꯨꯡꯗ ꯑꯣꯛꯄꯤꯔꯝꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯗꯤ ꯃꯅꯦꯝꯕꯣꯛꯀ ꯃꯌꯥꯅꯨꯄꯥꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯈꯪꯍꯧꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯗꯨꯅ ꯊꯥꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯊꯝꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯪ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈꯤꯕꯗ ꯃꯅꯨꯡꯗ ꯂꯩꯅꯔꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯇꯨ ꯍꯧꯕ ꯁꯥ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯗꯨ ꯃꯨꯟꯅꯗꯨꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯆꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯗꯨꯅ ꯃꯪꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯥꯒꯗꯕꯒꯤ ꯉ꯭ꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯗꯨꯅ ꯃꯪ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯇ ꯐꯠ ꯍꯦꯛ ꯀꯛꯊꯠꯈꯤꯗꯨꯅ ꯃꯪꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯥꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯨꯟꯅꯗꯨꯅ ꯆꯥꯊꯣꯛꯈꯤ꯫ ꯃꯪ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯃꯁꯦꯟ ꯃꯕꯥꯏ ꯑꯗꯨ ꯃꯥꯕꯨ ꯆꯥꯒꯗꯕꯒꯤ ꯃꯪ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯟꯊꯠꯈꯤꯕꯗ ꯐꯠ ꯐꯠ ꯇꯨꯞꯈꯤꯗꯨꯅ ꯑꯃꯠꯇꯁꯨ ꯆꯤꯊꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯕꯣꯛꯀ ꯃꯥꯒꯇ ꯂꯩꯍꯧꯔꯦ꯫ ꯃꯥꯅ ꯃꯅꯦꯝꯕꯣꯛꯄꯨ, ꯏꯅꯦꯝꯕꯣꯛ, ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯄꯣꯠꯂꯣꯏꯕꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯪ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯃꯃꯥ ꯑꯅꯤꯗꯨ ꯃꯪꯐꯝꯗꯒꯤ ꯀꯥꯔꯛꯂꯦ꯫ ꯈꯔ ꯂꯥꯛꯂꯒ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ, ꯏꯌꯥ ꯅꯨꯄꯥ, ꯑꯩꯍꯥꯛ ꯆꯠꯄ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯄꯣꯕꯤꯔꯣ ꯍꯥꯏꯔꯛꯄꯗ ꯑꯁꯦꯡꯕꯒꯤ ꯋꯥꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯥꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯕꯨ ꯃꯅꯒꯟꯗ ꯄꯣꯈꯠꯂꯒ ꯂꯥꯛꯂꯦ꯫
ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯒꯗꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯁꯨ ꯃꯌꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯒꯟꯗ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ ꯏꯅꯦꯝꯄꯣꯛ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯒꯟꯗ ꯄꯣꯔꯝꯕꯗꯒꯤ ꯂꯩꯕꯥꯛꯇ ꯈꯪꯊꯥ ꯊꯥꯗꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯂꯝꯈꯥꯡꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯈꯥꯏꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯕꯒꯤ ꯃꯃꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕꯗ ꯄꯨꯟꯅ ꯃꯊ꯭ꯋꯥꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏꯒꯤ ꯍꯛꯆꯥꯡꯒ ꯂꯣꯏꯅ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯉꯣꯟ ꯊꯥꯖꯕ, ꯅꯨꯄꯤ ꯂꯧꯕ ꯃꯥꯡꯑꯣꯏꯅꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯆꯥꯔꯧ ꯃꯧꯔꯧꯅꯕꯗ ꯁꯣꯏꯈꯤꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯥꯡꯑꯣꯏꯅꯅ ꯄꯥꯔꯤ ꯄꯨꯔꯤ ꯏꯔꯤ ꯃꯨꯟꯅ ꯊꯤꯗꯨꯅ ꯌꯦꯡꯗꯨꯅ ꯁꯥꯅ ꯁꯥꯒꯤ ꯖꯥꯠ, ꯃꯤꯅ ꯃꯤꯒꯤ ꯖꯥꯠ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯏꯔꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯃꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯍꯧꯗꯕꯗꯒꯤ ꯁꯥꯒꯤ ꯖꯥꯠꯀꯤ ꯃꯤ ꯀꯠꯇꯦ ꯍꯥꯏꯔꯤꯕ ꯖꯥꯠꯀꯤ ꯅꯤꯉꯣꯟꯕꯨ ꯂꯧꯔꯨꯕꯗ ꯁꯃꯥꯖꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ, ꯑꯋꯥꯕ ꯀꯌꯥꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯊꯨꯡꯈꯤꯕꯅꯤ꯫ ꯃꯥꯅ ꯐꯪꯖꯈ꯭ꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕꯅ ꯄꯤꯔꯛꯈꯤꯕꯁꯨ ꯅꯠꯇꯦ, ꯃꯗꯨ ꯃꯥꯅ ꯂꯪꯖꯔꯨꯈꯤꯕ ꯁꯔꯨꯛꯅꯤ꯫ ꯃꯁꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯃꯇꯝꯗ ꯃꯤꯠ ꯅꯥꯝꯃ ꯅꯥꯝꯃ ꯇꯥꯡꯅꯩ ꯍꯥꯏꯕꯗꯨꯒꯤ ꯁꯥꯈꯤꯅꯤ꯫